ꯃꯌꯥꯝ ꯉꯁꯤꯗꯤ ꯅꯣꯡ ꯐꯖꯅ ꯍꯩꯊꯔꯦꯍꯦ ꯅꯣꯡꯁꯦ ꯍꯩꯊꯔꯕꯅꯤꯅ ꯀꯩꯅꯣꯝꯗꯤ ꯆꯥꯅꯤꯡꯉꯦ ꯑꯗꯣ ꯀꯩ ꯆꯥꯅꯤ ꯑꯗꯣ ꯌꯦꯡꯒꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯟꯖꯥꯡ ꯅꯥꯄꯤꯗꯗꯤ ꯅꯣꯡ ꯆꯨꯕꯁꯦ ꯐꯔꯅꯤ ꯌꯥꯝ ꯅꯣꯡ ꯆꯨꯕꯁꯨ ꯀꯩꯝ ꯆꯥꯅꯤꯡꯉꯥꯏ ꯂꯩꯔꯝꯗꯦ ꯌꯣꯡꯆꯥꯛ ꯃꯔꯨꯗꯤ ꯂꯩ ꯁꯤꯁꯦ ꯉꯧꯔꯒ ꯑꯣꯏꯅ ꯆꯥꯒꯦ ꯑꯗꯣ ꯁꯤ ꯌꯣꯡꯆꯥꯛ ꯃꯔꯨꯁꯦ ꯍꯣꯖꯥꯏꯗꯒꯤ ꯄ꯭ꯔꯦꯃꯤꯀꯥ ꯃꯣꯏꯔꯥꯡꯕꯝ ꯃꯥꯅ ꯄꯤꯕꯤꯔꯛꯄꯅꯦ ꯑꯗꯣ ꯄ꯭ꯔꯦꯃꯤꯀꯥ ꯃꯣꯏꯔꯥꯡꯕꯝꯒꯤꯁꯨ ꯆꯦꯅꯦꯜ ꯂꯩꯕꯅꯦ ꯃꯌꯥꯝꯅꯁꯨ ꯃꯥꯒꯤ ꯆꯦꯅꯦꯜ ꯑꯁꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ ꯃꯌꯥꯝ ꯌꯣꯡꯆꯥꯛꯁꯦ ꯍꯧꯖꯤꯛ ꯑꯩꯅ ꯊꯥꯎ ꯈꯤꯇꯪ ꯍꯥꯞꯄ ꯉꯧꯔꯦ ꯑꯗꯣ ꯑꯩꯗꯤ ꯍꯥꯟꯅꯗꯤ ꯉꯧꯔꯒ ꯆꯥꯖꯗ꯭ꯔꯤꯀꯣ ꯑꯗꯨꯅ ꯁꯤꯅ ꯑꯍꯥꯟꯕꯅꯤ ꯍꯣꯖꯥꯏꯔꯣꯝꯒꯤ ꯀꯁꯥꯔꯒꯤ ꯃꯤꯁꯤꯡꯅ ꯉꯧꯔꯒ ꯆꯥꯔꯛꯄꯗꯣ ꯃꯈꯣꯟꯗꯣ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯗꯨꯗꯨꯒꯤ ꯑꯩꯅ ꯇꯦꯁ ꯇꯧꯒꯦ ꯇꯧꯕꯅꯤ ꯃꯌꯥꯝ ꯌꯣꯡꯆꯥꯛꯁꯦ ꯌꯥꯝ ꯄꯣꯛꯈꯥꯏꯌꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯃꯨꯜꯂꯦ ꯉꯧꯕ ꯂꯣꯏꯔꯦ ꯁꯤ ꯂꯧꯊꯔꯒꯦ ꯍꯥꯏ ꯃꯌꯥꯝ ꯑꯍꯥꯟꯕꯃꯛꯇꯗ ꯃꯣꯃꯤꯇꯥ ꯋꯥꯏꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯑꯗꯣ ꯃꯌꯥꯝ ꯉꯁꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯌꯣꯡꯆꯥꯛ ꯃꯔꯨ ꯉꯧꯔꯒ ꯆꯥꯕꯅꯤꯀꯣ ꯑꯗꯣ ꯁꯤꯗ ꯌꯣꯡꯆꯥꯛ ꯂꯩꯖꯔꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯂꯩꯖꯔꯦ ꯇꯤꯜꯍꯧ ꯂꯩꯖꯔꯦ ꯑꯗꯨꯒ ꯑꯩꯅ ꯐꯗꯤꯒꯣꯝ ꯈꯔ ꯆꯥꯏꯁꯜꯂꯦ ꯑꯗꯨꯒ ꯊꯨꯝ ꯈꯔꯒ ꯑꯗꯨꯒ ꯆꯉꯥꯡ ꯒ꯭ꯂꯥꯁ ꯑꯆꯧꯕ ꯑꯃ ꯂꯩꯔꯦ ꯅꯣꯡ ꯆꯨꯕꯁꯤꯅ ꯁꯨꯝ ꯀꯩꯅꯣꯝ ꯆꯥꯅꯤꯡꯉꯛꯄꯗꯣ ꯑꯗꯣ ꯁꯦ ꯌꯣꯡꯆꯥꯛ ꯆꯥꯕꯁꯦ ꯍꯧꯖꯤꯛ ꯍꯧꯔꯁꯤ ꯃꯌꯥꯝ ꯑꯗꯨꯒ ꯆꯥꯅ ꯋꯥꯔꯤꯁꯨ ꯑꯗꯨꯝ ꯁꯥꯁꯤꯀꯣ ꯃꯌꯥꯝ ꯑꯍꯥꯟꯕꯁꯦ ꯃꯌꯥꯝꯗ ꯌꯣꯡꯆꯥꯛ ꯃꯔꯨꯅꯤꯅ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯁꯤ ꯃꯌꯥꯝ 하고 이러면서 자자 뭐 지금 찍선 들었네 하고 이러면 용작새 유튜버 레카싱하 그만 자비라거다 이는 뭐 곤잠 짜봐 하우드만 보다 이나 하나 대자수 사드리 너무 가인 트라이 좀 khơi 하고 mà thì nông mà tại chỗ ta đây khơi là gần khi video xem rất là nhiều em rồi em ta được lên số sao biểu áo đó mẹ ngasiꯁꯦ ꯍꯥꯏꯗ꯭ꯔꯕꯥꯠꯇ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯃꯐꯝ ꯀꯣ ꯃꯃꯤꯡ ꯊꯥꯏꯅꯒꯤ ꯅꯤꯡꯊꯧꯅ ꯄꯥꯜꯂꯤꯉꯩ ꯃꯇꯝ ꯀꯨꯏꯔꯕꯒꯤꯀꯣ ꯃꯐꯝ ꯌꯥꯝꯅ ꯐꯖꯕ ꯆꯥꯔꯃꯤꯔ ꯑꯗꯨꯗꯣ ꯀꯣꯏꯕ ꯆꯠꯀꯦ ꯃꯌꯥꯝꯗ ꯌꯦꯡꯍꯟꯖꯔꯛꯀꯦ ꯇꯧꯕꯅꯦ ꯅꯣꯡ ꯀꯟꯅ ꯆꯨꯊꯔꯛꯑꯦ ꯂꯣꯏꯁꯟꯕ ꯍꯧꯔꯀꯥꯟꯗ ꯑꯗꯨꯒꯗꯤ ꯌꯥꯗ꯭ꯔꯦ ꯆꯠꯇ꯭ꯔꯦ ꯃꯊꯪ ꯍꯞꯇꯥꯗ ꯆꯠꯂꯛꯀꯦ ꯑꯗꯨꯒ ꯃꯌꯥꯝꯗ ꯌꯦꯡꯍꯟꯖꯔꯛꯀꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯁꯨꯝ ꯍꯥꯏꯗ꯭ꯔꯕꯥꯠꯇ ꯃꯐꯝ ꯐꯖꯕ ꯈꯪꯕꯤꯕꯀꯣ ꯑꯗꯨ ꯆꯠꯄꯤꯔꯛꯎ ꯈꯣꯠꯂꯨ ꯍꯥꯏꯕꯗꯣ ꯑꯩ ꯆꯠꯆꯔꯛꯀꯦ ꯑꯗꯨꯝ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯣ mẹ mà tôi cái comment ꯑꯩꯅ ꯅꯍꯥꯟ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯍꯥꯏꯗ꯭ꯔꯕꯥꯠꯇ ꯒꯦꯠ ꯇꯨꯒꯦꯗꯔ ꯇꯧꯕꯒꯤꯗ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯛꯄꯗꯣ ꯉꯁꯤꯗꯤ ꯏꯆꯦꯁꯤ ꯌꯥꯝ ꯐꯖꯩꯌꯦ ꯏꯆꯦꯁꯤ ꯌꯥꯝ ꯐꯖꯩ ꯍꯥꯏꯕꯗꯣ ꯌꯥꯝ ꯍꯔꯥꯎꯋꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯃꯁꯛ ꯐꯖꯗꯕ ꯃꯤꯉꯣꯟꯗ ꯐꯖꯩ ꯍꯥꯏꯔꯛꯄꯗꯣ ꯑꯗꯨꯒꯤ ꯍꯔꯥꯎꯗꯨꯗꯤ ꯂꯩꯇ꯭ꯔꯦ ꯑꯗꯣ ꯀꯃꯦꯟꯗ ꯑꯩ ꯄꯥꯊꯣꯛꯄꯗꯤ ꯅꯣꯡꯃ ꯀꯃꯦꯟ ꯄꯥꯊꯣꯛꯄ ꯑꯩ ꯁꯦꯝꯖꯔꯛꯀꯦ ꯑꯩ ꯁꯣꯏꯗꯅ ꯄꯥꯖꯔꯛꯀꯦ ꯑꯗꯣ ꯃꯌꯥꯝꯁꯨ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯇꯥꯔꯦ ꯌꯨꯇ꯭ꯌꯨꯕꯀꯤ ꯄ꯭ꯂꯦꯠꯐꯣꯝꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯃꯒ ꯑꯃꯒ ꯏꯆꯤꯜ ꯏꯅꯥꯎꯃꯛ ꯅꯠꯇ꯭ꯔꯁꯨꯀꯣ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯁꯤꯗ ꯊꯦꯡꯅꯔꯤꯕ ꯃꯤꯁꯤꯡꯁꯤꯒꯤ ꯖꯒꯥ ꯑꯃꯃꯝ ꯊꯝꯕꯗꯧꯅ ꯇꯧꯋꯦꯕꯀꯣ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯅ ꯌꯨꯇ꯭ꯌꯨꯕꯇ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯖꯔꯤ ꯑꯗꯒꯤ ꯅꯍꯥꯟ ꯆꯠꯄꯗꯨꯗ ꯑꯩꯈꯣꯏ ꯃꯩꯇꯩ ꯊꯦꯡꯅꯕꯗꯣ ꯈꯨꯅꯨꯡꯉꯥꯏ ꯑꯃ ꯀꯁꯥꯔꯗꯒꯤ ꯍꯣꯖꯥꯏꯗꯒꯤ ꯑꯁꯥꯝꯗꯒꯤ ꯖꯤꯔꯤꯗꯒꯤ ꯑꯗꯨꯒ ꯑꯗꯨꯗ ꯗꯥꯟꯁ ꯇꯧꯔꯤꯕ ꯏꯁꯩ ꯁꯛꯏꯕ ꯂꯣꯏ ꯍꯩꯀꯣ ꯚꯤꯗꯤꯑꯣꯁꯤꯡꯗꯣ ꯁꯥꯡꯅꯁꯨ ꯑꯗꯨꯝ ꯍꯥꯞꯅꯤꯡꯉꯦꯕꯀꯣ ꯑꯗꯣ ꯚꯤꯗꯤꯑꯣꯗꯣ ꯌꯥꯝ ꯁꯥꯡꯉꯗ꯭ꯔꯥ ꯑꯩꯅ ꯍꯥꯞꯇꯕ ꯌꯣꯡꯆꯥꯛꯁꯦ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯆꯥꯗꯕ ꯌꯥꯎꯔꯁꯨ ꯆꯥꯕꯤꯌꯨ ꯌꯥꯝ ꯍꯥꯎꯋꯦ ꯅꯣꯡꯁꯦ ꯁꯥ ꯂꯩꯔꯝꯃꯦ ꯋꯥꯔꯤ ꯁꯥꯕ ꯆꯥꯒ ꯀꯥꯎꯔꯦ ꯍꯥꯎꯋꯦ ꯆꯥꯁꯦ
ꯑꯗꯨ ꯑꯩꯅ ꯀꯣꯏ ꯆꯠꯄꯀꯣ ꯑꯗꯒꯤ ꯃꯐꯝꯁꯤꯡꯁꯦ ꯁꯨꯝ ꯍꯥꯟꯅ ꯆꯠꯄꯤꯕ ꯎꯕꯤꯕ ꯃꯤ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ ꯑꯗꯨꯒ ꯍꯥꯟꯅ ꯆꯠꯄꯤꯗ꯭ꯔꯤꯕ ꯑꯗꯒꯤ ꯑꯔꯥꯞꯄ ꯃꯐꯝꯗꯗꯤ ꯑꯩꯈꯣꯏꯅ ꯀꯣꯏꯕꯗꯗꯤ ꯍꯦꯛꯇ ꯍꯥꯏꯗ꯭ꯔꯕꯥꯠꯇ ꯑꯩ ꯁꯤꯃ ꯃꯐꯝ ꯐꯖꯩ ꯌꯦꯡꯉꯨꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯍꯦꯛꯇ ꯐꯪꯗꯦꯗꯅꯀꯣ ꯑꯗꯨꯅ ꯑꯩꯅ ꯁꯨꯝ ꯁꯤꯌꯔ ꯇꯧꯖꯔꯛꯄ ꯚꯤꯗꯤꯑꯣꯁꯤꯡꯁꯤꯗ ꯑꯗꯨꯝ ꯃꯌꯥꯝꯁꯨ ꯅꯨꯡꯉꯥꯏꯕꯤꯌꯣ ꯑꯗꯨꯒ ꯑꯇꯩꯁꯨ ꯑꯩ ꯆꯠꯅꯕ ꯍꯣꯠꯅꯖꯔꯛꯀꯦꯀꯣ ꯐꯖ ꯐꯖꯕ ꯂꯩ ꯍꯥꯏ ꯑꯗꯣ ꯑꯩ ꯌꯣꯡꯆꯥꯛ ꯃꯔꯨ ꯁꯤꯁꯦ ꯍꯣꯖꯥꯏꯒꯤ ꯄ꯭ꯔꯦꯃꯤꯀꯥ ꯃꯣꯏꯔꯥꯡꯕꯝꯗꯣ ꯑꯗ ꯑꯩꯅ ꯍꯥꯏꯕ ꯌꯣꯡꯆꯥꯛ ꯃꯔꯨ ꯉꯧꯕꯗꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯆꯥꯗꯦꯗꯅꯀꯣ ꯆꯥꯕꯗꯤ ꯌꯥꯎꯅꯔꯝꯒꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯎꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯃꯣꯏꯅ ꯌꯣꯡꯆꯥꯛ ꯃꯔꯨ ꯆꯥꯏ ꯈꯣꯠꯂꯦ ꯍꯥꯏꯕꯗꯩꯗꯤ ꯑꯩꯁꯨ ꯆꯥꯅꯤꯡꯉꯦ ꯌꯣꯡꯆꯥꯛ ꯃꯔꯨꯗꯤ ꯂꯩꯇꯦ ꯈꯣꯠꯇꯦ ꯋꯥꯔꯤ ꯁꯥꯕ ꯑꯗꯣ ꯃꯣꯏꯅ ꯄꯤꯕꯤꯔꯛꯄꯅꯦ ꯍꯥꯎꯋꯦ ꯈꯨꯍꯥꯎ ꯑꯃ ꯑꯗꯨ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯇꯞ ꯇꯞꯅꯁꯨ ꯑꯗꯨꯝ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯨ ꯑꯗꯨꯝ ꯍꯦꯟꯒꯠꯂꯛꯏ ꯑꯟꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯨ ꯑꯗꯨꯝ ꯇꯧꯔꯤꯗꯣ ꯑꯟꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯑꯗꯨꯝ ꯇꯧꯔꯤꯗꯣ ꯀꯩꯁꯨꯝꯇ ꯀꯥꯏꯗꯦ ꯑꯩꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯃ ꯍꯦꯟꯒꯠꯂꯛꯄ ꯃꯇꯝꯗ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗ꯭ꯔꯣ ꯑꯗꯨꯒ ꯃꯥꯅ ꯀꯩꯒꯨꯝꯕ ꯑꯩꯒꯤ ꯑꯟꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯁꯨ ꯃꯥꯁꯨ ꯅꯨꯡꯉꯥꯏꯖꯩꯅꯦꯕ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯆꯪꯉꯒ ꯑꯗꯨꯅ ꯑꯩꯅ ꯈꯜꯂꯦ ꯃꯤꯑꯣꯏꯕꯁꯦ ꯁꯨꯃꯥꯏꯅ ꯍꯥꯏꯕ ꯂꯩꯕꯅꯦ ꯅꯣꯡꯃꯒꯤ ꯃꯅꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯏꯁꯃꯥꯏꯜ ꯇꯧꯍꯜꯂꯨ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯍꯔꯥꯎꯍꯜꯂꯨ ꯅꯣꯛꯍꯜꯂꯨ ꯍꯥꯏꯕ ꯂꯩꯇ꯭ꯔꯅꯦ ꯑꯗꯣ ꯑꯩꯅ ꯃꯥꯕꯨ ꯅꯣꯛꯍꯟꯕ ꯅꯠꯇ꯭ꯔꯒ ꯀꯩꯒꯨꯝꯕ ꯐꯥꯒꯤ ꯑꯃ ꯇꯧꯔꯒ ꯅꯣꯛꯍꯟꯕ ꯉꯝꯗ꯭ꯔꯁꯨ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯃꯥꯅ ꯆꯪꯕꯤꯔꯒ ꯑꯟꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯒ ꯃꯥꯕꯨ ꯅꯨꯡꯉꯥꯏꯖꯩꯗꯣ ꯑꯗꯨꯗ ꯑꯩꯅ ꯈꯜꯂꯒ ꯑꯩꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃ ꯍꯦꯟꯒꯠꯂꯛꯄꯗ ꯅꯨꯡꯉꯥꯏꯕꯒꯨꯝ ꯃꯥꯁꯨ ꯑꯟꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯊꯣꯛꯑꯒ ꯅꯨꯡꯉꯥꯏꯖꯩꯅꯤ ꯈꯜꯂꯒ ꯑꯩꯅ ꯊꯃꯣꯏ ꯑꯗꯨꯝ ꯄꯦꯟꯊꯣꯛꯑꯦ ꯃꯉꯣꯟꯗ ꯑꯩꯅ ꯀꯩꯁꯨꯝꯇ ꯑꯟꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯤꯕ ꯃꯤꯁꯤꯡꯗꯣ ꯑꯗ ꯅꯨꯡꯉꯥꯏꯇꯕ ꯀꯩꯁꯨ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯂꯣꯏꯁꯤꯜꯂꯛꯇꯣꯔꯦ ꯌꯥꯝꯁꯨ ꯍꯥꯎꯋꯦ ꯃꯣꯔꯣꯛꯁꯦ ꯈꯤꯇꯪ ꯉꯥꯏ ꯂꯣꯏꯁꯤꯟꯒꯦ ꯑꯗꯨꯒ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕ ꯑꯃꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯁꯤꯌꯔꯁꯨ ꯇꯧꯕꯤꯌꯣ ꯂꯥꯏꯛ ꯇꯧꯕꯤꯌꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯣ ꯀꯃꯦꯟꯁꯨ ꯑꯗꯨꯝ ꯄꯤꯕꯤꯔꯝꯃꯣ ꯑꯗꯨ ꯃꯇꯨꯡꯗ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏꯕ ꯑꯗꯨꯝ ꯁꯦꯝꯕꯤꯔꯛꯑꯣ ꯍꯥꯏꯕꯗꯣ ꯑꯩ ꯑꯗꯨꯝ ꯁꯦꯝꯖꯔꯛꯀꯦ ꯑꯗꯨꯒ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯇꯥꯕꯁꯨ ꯂꯣꯏꯁꯤꯜꯂꯦ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏ ꯃꯇꯥꯡꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯃꯊꯪꯗ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯒꯦ ꯑꯗꯨꯒ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯑꯩ ꯆꯥꯁꯤꯗꯤ ꯇꯞꯅ ꯊꯛꯍꯧꯔꯒꯦꯀꯣ ꯆꯥꯁꯦ ꯈꯔꯁꯨ ꯁꯥꯏꯌꯦ ꯑꯗꯨꯗꯨꯅ ꯇꯞꯅ ꯊꯛꯆꯍꯧꯔꯒꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯒꯤ ꯕꯥꯏ ꯕꯥꯏ